Bangladesh tasu Kuki National Army ka JSS Kapkhainakhre Kuki National Army KNA versus PC JSS Takma Group. Kanglay papun mo kholaw ge update gi lokhochar ke PDF amaga CDA Minbu District Commander amaga junta na hatkre. Kanglay papun mo kholaw ge update gi lokhochar ke Kuki gi separate administration phangle haina Kuki gi fanek na firal oina chingkhatkre. Churchanpur gi Changpi coaching de ekar manga da tharamba popi pambi singya thatuna manghankre. Manipuri lengang na chatharamba waron drug ki saruk ama oina ngarang Churchanpur district ki manung chana Churchanpur police na konba ko gym khol gi manakta laiba Changpi coaching gi mafam da paksana tharamba popi pambi singya thatuna manghankre haidi district magistrate Churchanpur yauna security force amasung forest department gi apunba chimama na hariba chingi sarukta ekar manga romda lamda paksana tharamba popi pambi sing adu yanthatuna manghankhi adu moinamak thogdo aduga mari lenana mifami pundi yaukhiba leite hairi. Ngarang dagi ngasi fawada security force na tongan mafam dagi lalhawba taraga humdo yauna yamlaba khulai sing phagatkhre hairi. Police ki pauna hairi bana Kangpopi district ki IG Jang Nepali Kuchi dagi sniper rifle ama pistol ama SBBL gun ama hand grenade manga yauna yamlaba khulai sing phagatkhre. Chakpi Karong police station gi manung chanba Geljang amasung Taijang anigi maraktana assault rifle ama pampi yauna tongan ba nongmai maru amasung atai polam sing phagatkhre. Thangmai ban amasung Kaisanpa area dagi Manipur police na KCP Noyon gi cadre ani fare maming na Kangjam Pradip Elias Pari Elias Tenoi kunthang anipan amasung Thokchom Rome Chandra Elias ayang bagawi makhoi dagi gari yauna atai polam sing phagatkhre. Thaudo asiga ikan kanadana khurai thodam laikai dagi KCP Noyon group ki cadre ama fare maming na leima pokpam Sanjit Elias Naubi Yangkai Gamari Kawi KCP PWG gi cadre anishu ngarang sangai yumfam nungfau Samran Rotagi Faki maming na Thokchom Lanchenba kungani thoi amasung MD Salim Khan kuntragani thoi kawi makhoi gi nongmai yauna atai polam kaya phagatkhre. Porompat police station gi manung chanba Lausa Khongmai Laikai da leiba Takilambam Sanatomba kauba mioi amana pre-activated black SIM card sing yolambagi fare mioi asidagi yamlaba black SIM kaya yauna fingerprint scanner amasung atai polam kaya phagatkhre. Ngasi Kakching district ki Hianglam neta khong thongkhong da chathariba operation da IED kg ama hand grenade manga yauna nongmai amasung atai polam kaya phagatkhre. Khabaisoi 7 MR gate maya dagina KCP PWG gi langpok lakpam sanathoi kunga humdoi sanabam Amit Kumar Nifu Seram Prem Nifugamapan amasung MD Itheng kauba KCP PWG gi cadre mari tongan ba polam kaya ga kona na phagatkhre. Hairo part 2 dagina KCP Noyon group ki cadre Laikram Sanathomba kungani thoi Lorembam Suras kunga taruk Thokchom Thoi nganba kungani thoi amasung Haikrujam ngongo kuntraga mari kauba mioi mari fakhi makhoi sing asi mi kinef tawba amasung sel khai bagi thabak da chenai hairi nungoi awang laikai dagina pambaina luchingba UNLF ki okram aboy kauba cadre ama fare mangonagi pistol amasung recover tawre luwang sambam Liberal College gen maya dagina G5 ki active cadre ama oiriba pripa ki cadre ama fare maming na Moirangthem Alexander kungani thoi kawi hairi. Miyamgi mihut singna power munabagi thawong asina center da military rule thamnabagi khudong chaba pithokhibani kokomi center gi BJP luchingba singna Manipur miyamgi hak amadi security bumai thakta ngawraga thamnabagi thawselni khurai jama thawba miyamgi mihut singna power munabagi thawong asina center da military rule thamnabagi khudong chaba pithokhibani Manipur da popular majority gi lengak leina president rule thamjilakpa haibasi Manipur miyamna yaba ngamloi miyamgi yenglaga BJP gi legislature singna thubada luchingba khanduna anoba lenga ama semduna president rule lauthongnabagi khongthang paikhanaba honagadabani haina coordinating committee on Manipur integrity kokomi gi convener khurai jama thobana phongdokhre. Lamfelda leiba kokomi gi office ta ngasi pangthokiba pawgi mifam amada mathaki wafam asi phongdokladuna khurai jama thobana hai undemocratic oiba president rule asi miyamna yaba ngamloi India gi democracy bu nathai ramlaga kanglon gi wangmada chatpani popular majority gi lengak leina president rule impose tawba haibasi leiba asi gi democratic principle gi mayokta leibani mangna hai miyamgi mihut oina khankhiba MLA minister singna miyamgi punsi ngakpa ngamdre amadi MLA minister singi marakta matik chaba sem khanbagi mahota makhoi masel power munabagi thawong asina maram oiraga center na khudong chaba laukhiduna military rule dangnabagi khudong chaba pithokhibani Manipur miyamda khangallamdana Delhi da numidang da chatkhraga mathangi numit February 4 da halaklaga nongthumam Biren chief minister from thadokibasi line laude Manipur gi governor na amadi CM na miyamda asengba wafam amata phongdoktana power paide haiduna miyamgi aifanaba khanbagi mahota tawningbada tawba haibasi laibak thibani Masi miyamgi democratic principle adubu miraibani masina maram oiraga Manipur da tholiba issue asi hena phibam
sohannabagi maram ama oirakadara haina miyamna chingnai. Mangna makha tana hai Chin Kuki narco terroristsingna hanadagi demand tawduna lakpa Chief Minister Biren famdagi lauthokadabani Manipur pumbada first pa chana hangadabani haiba demand sing Kuki na haiba inba man maungda center na honaba manbagi khongthang yauri masida sunantana tampaki khulai paiba khungak pasing military control tawsinba yanaba PR thamjilakpa haibasi chingnaningai oi president rule thamjilakpa si chumnagi BJP ki MLA marakta charang nambagi amadi Manipur ki irang asi loisinamba lokhalakpa khongthang amani haina lawba ngamde center da lairiba BJP lu chingmasingna Manipur miyam ki right amadi security asibu maithakta gauraga thapnabagi thausil thaurangni haina sukhurai jamathobana makhata na phongdokhi miyam gi bihut oina khankiba MLA minister singna miyam gi punsi ngakpa ngamkhre MLA minister singi marakta mathik chaba CM hamnaba sinbagi mahutta makhoi Masel gi marakta group sing semduna wari sanabagi maung uribasi masagi maranai gi khudong chaba launa bohonabani makhoina thangjiliba khongthang asi Manipur miyam gi aifanabani haina laude miyam gi mihut oribasingna CM khanba ngamdaba haibasi Manipur bu military rule gi makhada lehenaba sinbani haina lawi miyam gi aifanaba khanbagi mahuta makhoi masel power munabagi thawong asina maram oiraga center na khudong chaba lauduna military rule laknabagi khudong chaba pithokibani haina su mahakna phongdokhi